Ningai Nalai sorry. Hôm qua han vào tất là đi cái mà cái đấy không phun rồi. Đó mẹ ngasi đi này sao đấy chứ mẹ ngay thùng này ngay thùng có xin đây đây ngay thùng thì khai quên thùng mình cái này có mẹ tuổi đấy cái rồi tàu mà tụi mình đi nhiều đấy. Kami simple đây đấy tiền hậu đây đấy heavy đây đấy rồi mấy đây đấy có phải đấy ngã thùng đó mẹ sao vậy mẹ tụi mẹ quên mà ăn được tụi nó không giờ cái do ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯌꯥꯎꯔꯒꯗꯤ ꯑꯍꯥꯟꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯃꯥꯡꯍꯟꯗꯕꯤꯗ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯖꯟꯖꯔꯒ ꯃꯍꯤꯁꯦ ꯈꯔ ꯍꯩꯊꯔꯒ ꯁꯨꯃꯥꯏꯅ ꯃꯀꯣꯛꯇꯩ ꯍꯥꯟꯅ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯀꯣꯛꯁꯤꯗꯤ ꯃꯌꯥꯝ ꯀꯨꯏꯅ ꯊꯣꯡꯃꯟꯈꯤꯗꯅ ꯄꯪ ꯅꯤꯡꯒꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩ ꯆꯥꯔꯒꯦ ngà tàu ạ
ꯉꯥꯅꯤꯅ ꯃꯌꯥꯝ ꯃꯔꯨ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯉꯥꯟꯕ ꯑꯩꯅ ꯃꯊꯪꯗ ꯍꯥꯃꯦꯡ ꯊꯣꯡꯕ ꯆꯥꯖꯔꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯍꯥꯃꯦꯡ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯍꯥꯃꯦꯡꯗꯣ ꯉꯁꯤ ꯐꯪꯗ꯭ꯔꯦ ꯂꯩꯕꯥꯛꯄ ꯅꯨꯃꯤꯠ ꯑꯣꯏꯗꯅ ꯁꯤꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯃꯌꯥꯝ ꯍꯥꯃꯦꯡꯒ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯐꯖꯅ ꯃꯩ ꯆꯠꯂꯦ ꯃꯩ ꯆꯠꯈꯩ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗꯤ ꯃꯤ ꯈꯔ ꯍꯩꯖꯤꯟꯒꯦ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤ ꯃꯌꯥꯝ ꯀꯟꯅ ꯆꯥꯉꯩꯗ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯑꯃꯨꯛ ꯆꯥꯕ ꯍꯧꯖꯔꯦ ꯃꯌꯥꯝ ꯀꯥꯡ ꯄꯥꯏꯁꯜꯂꯦ ꯃꯩ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯍꯨꯃꯥꯡꯁꯨ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ
ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯍꯨꯃꯥꯡꯁꯨ ꯐꯠ ꯁꯧꯒꯠꯂꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ